Praise the Lord. Ahan bamagtada kan biba mapu Jisu Christagi Jesus Christ ki sengthoiraba minglenda yengbiriba masung tabiriba ichilinau iche chalima pabung sing mayam pumnamakpu dayanan laishramna thamoidagi nungsiba masung ikai khomna bochari yengbiriba masung tabiriba dom nada yektabo oibiu anabadagi fattabadagi manung matam chadana sena wathokadobadagi amambagi haikap jekap ki pangaldagi siduna fumduna hingatuna kanbiram laba thajaba singbu mangdaduna lomba naidaba sargada pubigani haibiram laba changna sargada kaduna ishori thangmana kanda famduna thajaraba singidamukta haijabiriba thajadriba singbu kanbiragi haiduna khut ani tingthokpiriba kanbi mapu kanbibagi mapu Jisu Christagi minglenda ikai khomnajari amasung yaifamagon supizari mayam ngasi Facebook ta yamna athoiba testimony ama mayam engonda aina thengnajai masi Facebook ta viral oiduna leramani mayam masida Muslim oirambi nupi ama mahakna Jisu Christagi matangda phongdok pirakpagi short testimony atenba testimony ni mayam English ki loan da mahakna phongdorakpani mamitagi mapi taba makhai mahakna ishorgi nungsibado phongdok pirakpani mayam ahan bada hojiki sister sigi nupi sigi mahagi testimony se mayam tabiu English ta phongdokpani amasung matungda I maite loan da samlapna kharadang English asibu fazana khangdaba singi damakta matik ama khatang handokserake ahan bada magi testimony se tabiu aduga share tawba thajaraba singna kawbiramganu share tawba phattaba lan gi paw lan ngata uraba khogi mitsida mihat pa e9 ngata ubase e9 ngata gi paw tabase kan biba mapugi afaba wapaw tahanba uhanba mathau tare adom su ishwar gi thawal tawbiu. Praise the Lord. Who is Jesus to you? Can I be so honest? This is the question I'm most excited for. Jesus is my Savior. He's not just the Savior. He's my Savior. He saved me. He's the way, He's the truth, He's the life, He's the solution, He's the answer, but He's my Savior. I could have died. I could have died so many times in those attempts and gone straight to hell. Nobody saved me. He said, I have a plan for you. I'm saving you. He saved me from addiction. He saved me from homosexuality. He saved me from the lust of the world. He saved me. He wants to save you. He is the Savior. There's no other Savior. Trust me, I tried to find a Savior in a man or in a woman or in New Age or in Islam. He is the only Savior. He's the only one that could save your soul. So He's my Savior. Jesus Christ is my Lord and Savior. Asini mayam yam thagatjay Jisu Christa pumnamakki kan biba mapuni nupi asida hangmani mayam Jisu Christa sinahaki damakta kanano mahak na hai Jisu Christa di aigi kan biba mapuni mahakasi cham na kan biba mapu khakta natte aigi kan biba mapuni mahak na aibu kan bira khi hai mayam hai nupi ase mahak kayara khanna mahak shiramga dawre kayara khanna shiga dawa matang mayam ma chatkhre madudagi Jisu Christa na kan bira khi aduga mayam homosexuality haiduna nupi ase haibadi nupi haktin naba hariba asidagi pap ki thabak sida mahak lerami asidagi sumana mahak se Jisu Christa na kanbiraki aduga mahak na hai chummi madudi Jisu Christa lambi ni achumbani hingbani mayam amasung mahak na ishor kanano haiduna mi nupada nupida hawalagliba singda amasung Islam gi manungdagi su ishor se mahak na thiki adubu fangkide amasung mahakna Jisu Christa aigi kanbiba mapuni mahakna adombusu kanbiba pami haiduna phongdok pirakpani mayam yam thagatjay yam nungsi mayam asigi testimony ase Jisu Christa ipana ingonda phongdok hanbiri adombusu kanbigi haiduna adom Jisu Christa bu khangdriba thajadriba mi khara yengaga Jisu Christa khangdaba adum maming khaktangi Christian oiba mi khara yengaga adomna Jisu fatti haina khanbiribra migi laini haina khanbiribra haugini natraga angres na sandorakpa dharmani haiduna adom khanbiribra mayam khanbiganu achumba Jisu Christa gi thajaba singi manungda nauna pokpa amasung poktaba haina lei nauna poktaba singani mi halibado mekoi Christian natte mekoi Christa gi tungin banatte Jisu Christa gi wahai amata su mekoi ne inde adubu Jisu Christa bu thajaba nauna pokchaba macha karor lei mayam adugi manungda aina phukiba pastor ado maksu amani aina phuraga aigi damakta haijabiba
ngasi testimony khoi nupi asigi testimony asiga loinana aina su haidok chei Yesu Krista mahak aigi kanbi ba mapuni mahak na ibu kanbi rakhi mayam ai se matam amada hero erami kasar gi ahan ba video album gi hero all assam dance competition da first prize phangamba ai matam du godi yam thagat pirami mayam na yamna fai nang se acting hai dance hai haduna adubu Yesu Krista bu thagat charakpa matam siga aphaba wapau phongdok charakpa matam sidadi thi na ngangbi ba khon thi ngangbi ba mayam engonda yamna tukot chaningai oba comment kaya amasu lai mayam adubu han na leiramba mina thagat na ba matam do aduga gi ngasi leriba matam sina kwaidigi hena fai masidi sarga aduni heaven aduni aigi mingi maram gi damakta mi singna ne khoi bu chairaba ne khoi gi na thakta maral punamak thajil labada ne khoi harau jo maram di sarga da ne khoi gi mana chawi hai mayam aina haijari basi ai paisa mata phangde Christian dagi paisa pangde mayam ai atopa Christian gi atopa atoba mission singa ai mari leina basunate kanam ga mari leina jade adubu aina awana singna mateng pangjaba matam da aina haijai Yesu Krista bu thajaba singi marakta mateng pangbiu adom na su sarugya biu ai thantana dingamde ai su fast food ki dukan macha ma tawjabani haiduna maduda nungsiba pukchel chawba nauna pokpa maitei gi su naga gi marakta gi su ichila na ichi chali ma pabong sing na mateng pangbire angam mateng pangbadagi aina mateng pangjabani pagi ningna sang sajabani mayam kana gumba mathak tagi nguna thadarak palaiti amasung thadaba du soi pamde mayam adubu ngasi aina haijari basi khonthi charasu haijari basi mayam Jesu Krista mahak dharma sandok palak panate mahak jati khaidok palak panate tebang panbada dharma mayam ama lei mayam adubu Yesu Krista di ekoi bu kanbi balak pani maramadu na mahak na choktharaba waraba polum puraba punamak aingonda lau aina ne khoi potha hanbige ne khoi gi thawai gi damak potha ba phangani hai thawai gi damak tasu khoi potha hanbigani mayam kana go mama leitaba matam da rest in peace haidi do lomba nai da ba mafam da potha rosanu haibani ingthabagi mafam da do Jisu na hairi se ai ni haibani lambi ado achumba do hingba do aini mayam aina na khoi da ingthaba pi taibang pana pi bagum na pi banate adom yengbiri ba singi manung da adom Yesu Krista bu thajadaba haugi laini haina khanba angresa sandokpa dharmani haina khanba oibiba taragadi adom gi punsida su soidana problem leramgani miebegi punsida problem lei adom na ishogi matik mangal phangninba taragadi ngasi aina su ipada prayer ga loina na haijari adom Yesu Krista gi matik mangal uningba taragadi adom gi room da changbiu kada thong thingjanbiu aduga amuktang adom na khudu khuda kunduna adom haibiu Yesu Krista ai nahaki natik na gun uba pami haiduna soidana adom da ishwar kanano haibadu urakani maramdi karigino Jesu na haikre thong thinjau hangdok pige kaujau aina khumbirake mayam ngasi Yesu Krista gi wahai bhavishya warni punamak maichau singi wahai prophet ki wahai de thonglabani Yesu Krista gi second coming matam da laina laichat khangdaba lakani kaucheng mapai pairakani lan haunarakani haibani mayam you are toina hagani nungsiba handarakani ngasi tayong panda thonglari basini mayam hauji ekhoi kanbi na bagi se ekoi thise bagi mathau tai dharma punamak fai adubu dharma na ekoi bu kanbi ba ngambra yengbiri basing dharma na hai basing ekoi na in ba ngambra machin thinu hai base dharma gi wahini ngasidi kari oire mi hatlu oina dharma mata na ide adubu ngasidi mi hat pangta uraga leire maramadu na ekoi dharma sandokpan lakpa nataba kanbi na bagi damakta lakpa siduna fomduna hingatpa changna sarga da kakhiba Ishori tangma nakanda famduna thajaraba singi damakta haijabiriba thajadaba singbu kanbirage haiduna khut ani tingthok piriba Jesu Krista taibang panbagi wayen bagi matamda lakadoriba mapu ama lei mahakna adombu yamna nungsi adomgi damakta suni mahakna shikiba phumkiba hingatkiba se mayam Christian kauba nauna poktaba kharagi mawang uraga aikoi Jesu gi achumbado aikoina kaino tawba yade mayam lanna khanba yade ai bu amsung adombu nungsibagi damakta ni haiduna thawai thakiba kana lei thawai tharaga loide hingat khiba kana lei taibang pan bagi aro matam da lengna kani haibase Yesu Krista natana kana lei bagi mayam mahak na ibu kan biki ai siram ga dore ai gyan ta adri digi hauna siram ga dore mahak na ibu kan biraki ngasisu ai nangang jodi base ai gi pa Yesu Krista na ibu ngangan bani ai Christian yaram da ba misak amani adubu Jesu Krista magi nungsiba phangjarakpa matamdadi pot pumnamak Jesu Krista gi mafamda pot pumnamak loina kari sunattaba oire mayam Jesu Krista
leijaba matamda te kari support amata mayam mi hojaba leijade aduga ipana hai aigi cha sing pitat patat pugumna thambiroi mayam Yesu Christ gi mingda bikhani ba adom ukhrabra Jisu ke naam pe de hai bata khrabra aigi aibu thajaba sing pitat patat pugumna thambiroi aidi ne khoi ga loina ba ahing ba Emmanuel ni hai bani mayam thajaraba chulna oi chel sing Yesu Christ bu matam chupada thagat piu lauba lakpagi matam oire lauba lakpagi matam oire aduga thajadriba sing adom amuktang Jesu Christ kanano haibado amuktang khanbiu hangbiu adom aduga ai Christian oirame adubu ngasi to e haiduna laibiriba sing Jesu Christ na adom busu kauri tabang panbagi arayo matam lakhiba taragadi adom na Jesu thajaramba ahingba Ishwar gi thogal tawrambagi maramna haiba shaitan aduna tamthina otkani Bible na hai Yesu Christa mahak thajabase araiba natte ipa Ishwar gi Yehovah ipana khandok pidragadi kanana su Ishwar Jesu Christa bu thajaba ngamde haiduna haibiribani adubu Jesu na kanabasu inthokte mahak na kauri kanbige potha hange ingthaba pige haiduna kaubani mayam thagachari tabiriba punamapu Ishwar na loina bibo isanu aduga mayam aina ipagi thogal tawjaba sida adom sing thajaraba sing nauna pokba ichil naw iche chilima pabung singna adom gi support tawbiu mayam adom yaudragadi ai kari sunate ai koi Jesu Christ da hakchang amatani ngasidi Christian kawa mayam amalai adubu ipagi damakta awaba madam mateng pangasi mayam hairakpa matamda mekhoi digi mateng lakte lupa ama bau tharakte mekhoi na karigino mekhoi ai mangaire haina leiba ai mangaire haina leiba akhoi gi denomination manade haina leiba mayam amalai adubu Jesu Christ thajaba macha sing nauna pokjawa macha sing sarragi macha sing akhoi ipagi thogal achumbado hena uhan minasi maramdi Jesu Christ machinda Christian haiba nauna poktaba singna Jesu gi achumbabu mayamda aran bagumna ohelle migi lamda cross janduna Christian oiraga hallelujah hairaga mi hat laga church manungda nongmai pairaga prayer tawduna adugumba singda Ishwar gi achumba karino habda akhoi takthok minasi maramdi Ishwar gi labuktagi ahingba lau khawgadawba lau mayam ama leiri habse kawbigano thagachari Ishwar na adom loina bibo isanu aroibada amuktang haijarake yengbiriba amasung tabiriba adom singi damaktani adom na yengbiri habse yengi habse Yesu Christ na uribani adom gi hakchang da anaba ayek palangtaknaba haikab jekap ki pangal leramba yai adubu Yesu Christ ipagi wahai na adom gi phattaba punamakta ipagi minglen na adom gi phattaba punamakta gi jamna chawe adom gi anabadu karisu nate Yesu Christ gi mafamda adom gi langtak na badu karisu nate adom financial paisa lupa gi langtak na boregasu Jesu gi mafamda karisu nate adom gi damakta haijar kadawuni ko yengbiri ba adom gi ni haina adom ngahaktang bidu sanbiu ai adom gi damakta haijar ke thagachari pa laksham birak pamapu Abraham gi Isaac gi Yakub gi Ishwar Israel gi Ishwar mi pomna mapu sembi ba ipana ku thagachari ngasi gi fajaraba numitsida ipagi matik mangal phongdok chabagi ahingba asengba testimony saki phongdok chabang manbi bagi damak thagachari ipa Ishwar yengbiri ba singi manungda ipa Ishwar na hakpu thajaba natraga thajadaba oibiramba yai adubu ipana hakna me koi ponu mapunungsi kanabu su ipana hakna inthokte ipana hakpu thajaraba sing aduga karigumba me khoi gi hakchang da ana ek langtaknaba sel thumgi ipa Ishwar paisa lupagi awaba mayoknaba haikap jekap ki pangal leramba taragasu mekhoi gi mathakta gi ipa leramba shrap punamak ipa Ishwar na ki hakchang na ta khiba dakphamna nakna siduna phumduna hingat padagi lakpa thaujalna phattabagi pangal punamak lauthokhiba oisano mekhoi da marang kai ba ingthaba hen mekhoi gi thamoi da thawai da hakchang da pangal hen lakpa oisano aduga ipa bu thajadriba punamakki damakta so haijari pa Ishwar ipa na mekhoi gi thamoi busu hangdok piu ipa mekhoi gi awana su lauthok piu phattabadagi su kanbiu ipa maramdi ipa na hakna punamak punungsi maramaduna ipa Jesu na hakna shibi base miyoba punamakki damaktani amasung na hakti Ishwar hingat khre ipa ngasi su akhoi ga loina biriba ipani ipa Jesu na pokpa shiba amasung hingat padagi lakpa thauchala phaba pauna thajaba amasung thajadaba animakki mathakta ipa gi thauchala nongumna haithaba oirasam aduga iramda Manipur ipa tekta kaidaba yai phaba iramdam haibado oihenbiu thagachari pa
प्रभु जीसु नचाना तौजब प्रेयर इपाना ताबीबगीदमक थागतचरी इपा ईश्वर थावे सिंगबगी पांगलदगी इपाना पुनमक्की मथक्ते येंबिरिबसिंगी मथक्ते हेन्ने हेन्ना थौचाल हैथबियु प्रभु जीसुगी मिंगले आमेन 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 थागतचरी मैम ईश्वरना हेन्ने हेन्ने लोइनबिबो ओइसनु मैम अदोमगी ममल यामलबा कमेंट तौबिरमु शेयर तौबियु मैम अदुगा इपागी थौगल अइना तौजरकदोरिबा मतुंगदा मतमसिंगदा अदोमगी सपोर्ट मतम चुपदा लेबियु हाइबसे अइना हाइजरगा ngasi ओइना मतंग असि लोइसिंजरगे